Arambai News Guwahati Tamaitelongi Pao Tabjibasingbu Ihan Hanumaktada Chingangbam Sujitrani na Khurumjari Huzing asigi samlappa Mariba Pao Sing Lowirase Assamgi Kendra Mangagi Maraki Mikhalgi Pol Ngasi Lauthokre Congress Amadi AIUDF seat Ama Pauba Lowangam Hokide Gosaiga Amadi Tamulpurna BJP Alliance na Aduga Moriani Taura Amadi Bhavanipurna BJP na Lauke Mikhal Mamangda Yamnamak Lau Khongkiba Akhil Gogoi Yamnamak Ikai Ningai Pimamda Mahaki Raizor Dol Maithi Hoke Adubo Taurada Congress ki Mahutta BJP da Singna Kiba Dudi Raizor Dol ne Adubo Hadaki Mikhal Asida Raizor Dol Amasung Assam Jatiya Parisad AJP na Achoba Para Ama Tamkre Assam Pradesh Congress President Bhupen Borana Mikhalgi Matamda Masagi Purit Segai Zakiba Numit Adudana Congress Maithibata Nate Yamnamak Thina Maithigani Habadu Utkrabani Haina Minister Piyush Hazarika Hairakli Tasengnasu Kendra Khudingmakta BJP Amadi Ruling Alliance na Vote Yamnamak Helaga Kari Asigi Sumathakta Kendra Kharadadi Congress na third natraga fourth subada phawba tahori phibam asida Assam da hojiksu Congress hingalakpa ngamkigadra yamnamak chingnaningai oire matang asida panba yaba amana English ingani taruk tagina English ingani kunmathoi phawba AIUDF ki khubam nungda changkraba Bhavanipur seat handakti BJP na munkhre Bhavanipur AIUDF ki makutta leibasi asmis jati gi oina yamnamak ikainingai ne Thazagi Maithongda Amuba Hamuk Devani Haina CM Himanta Biswa Sarmana Haraduna Lakipatanatana Bhavanipur AIUDF ki Makuttagi Mundaba Yaroi Haikibadu Ngasidi Achumba Thokre Sipazargi Gorukuti da eviction chathaki bamatung Bhavanipur gi Miyamna BJP da Thazaba Thambagaloidana vote pirakpasi Bhavanipur gi oina afaba saihoni hainasu CM na haiki You pen na thakpagal mari leidana Punjabi singi Patiala pek miyamna khangnarabasu hojik India da you khwaidigi yamna thakliba state asi awang nungpoktagi Assam na oire India da you thakpagi matangda Assam gi nupa amadi nupi gi thasi khwaidigi wangle Assam gi chahi 15 dagina 94 phawbagi nupi singna you thakpagi changda India da Assam gi nupi singna makokta leire chada 16.3 you thakle Panbayai national average na chada ama dasmik anine. Madhutila rape victim da tharakiba samangi matungina ngarang ayet apan yaudana court victim gi mabung amadi mamagaloina na Joint Action Committee for Madhutila rape victim dagi Dr. Lakhiton Pratima Dr. Memchaton Nabukisor Thambal Sarat amadi mutum gunadhon yauna session court victim amadi men culprit ki oiba statement sing lawkre Ngasi ayuktagi nungthil pung mga fawba Lakipur Khuman bus stand da mitay entrepreneur singna sinlangduna exhibition cum sales ki program ama pangthokre thoromasida Yening Group Salai Taret CDAC Citizen Info Line Sri Ganapati Enterprise Luang Fashion RS Namkeen and Sweets loinana MG Singh and Company na chingbana saruk yakhe Kuman Club na sinduna club asigi sanglenda handakta thangta competition da Kuman Thangta Association gi sanaroi kharana mai paklak pagaloina Kuman Club ki football team na Tolen Khunda ngangom nila sing football tournament ta anishuba mana phanglakpagi amadi ingudam mitei ngan bana Barak Valley bodybuilders competition da ahanwa mana phanglakpada makhubu taramna upagi thoram amasu club ki president Tarun Kumar na mayai tangba loduna pangthokre Lakipur Khumanda Khumangi senior citizen Kharana Kauduna Kulasigi Chakwa Thorang Kayagi Maramda Khananaba Lakipur Khumangi ward number Mapanamadi Taragi Ahalaman Ima Indol Voter Singi Mipam Ama Ingudam Binod na Mipama Poiduna Khumangi Haurongbom Keshogi Sangaida Pangthokre Lagliba Municipal Mikhalgi Maramdasu Khanake Imphal West ki SP Dr. S. Ibom Chagi Mideng Makhada Ningol Chakauba Amadi Dipawali Kumai Mangoinana Ain Kaina Lagao Khawbasingi Mathakta Akanba Drive Chathakre Nakalamaramda Assembly Mikhal gi Mangoinana Ngarang Phawbda Imphal West ki Manungda license gun paiba Miyoi Shingi Manungdagi license gun Chamri Khonggat Pangamke
कोविड नमरम ओइदुना मतम कुइना लेपलुरबा माउ कैथेल निंगोल चाकोबगी येंगदुना नवंबर 5 दा तेरा बाजार मनाक्ता लैबा आइडियल क्लब की मनाक्ता फमलगने माउ कैथेल अमा इम्फाल मनुंगदा साबियु माउ कैथेल साबिदबदगी चयोल अमगी मनुंगदा महौसागुम लैबाक पोकपा इराई खुदिंगी ओइना मफम होंगदुना कैथेल फमबसु हौरगनी हाइना माउ इम्फाल मार्केट कोऑर्डिनेटिंग कमिटी की वांगांगलोई खुराइजम अथौबना पाउमिसिंगदा खंगलखली IRB लौखिबगी रिजल्ट लाग्लिबा नवंबर 10 फाउबगी मनुंगदा हाइदोकपियो नत्रबदी इकोनॉमिक ब्लॉकेट याउना अकनब वकत खोंजंग क्या चंगसिलगनी हाइना मरी लेनबा कमिटी की सेक्रेटरी NG चिंखै nganbana ngasi प्रेस क्लब ता पाउगी मिफम अमदा फोंदोरखे प्राइम मिनिस्टर नरेंद्र मोदी की सबकी साथ सबकी विकास सबकी विश्वास ता पॉलिटिक्स पुशलकनो लाइनिंग पुशलकनो मियोबगी थौगल तौननबा लाकपसु लाइनिंग की ओइना पुथोक्तुना लानना संदोरकपा से लाइबक थीबनी मसी तौबिगनु हाइना मणिपुर की CM N Biren ngasi हाइख्रे थौबाल की मोइजिंग ग्राउंड गो टू विलेज 2.0 हौदोक्लदुना मियामना बैंक तगी कानब लौबियुसु हाइखी ngasi Regional Center for Cultural Heritage Manipur na sinduna workshop cum protection on basok pungyan yebi haiba thorom ama yaipok bamon lekai munugol lampak community hall da pangthokre pung yeiba oza isai sakpa oza nipana saru yakiba program asida wangkhem kendra gi MLA K Megha Chandra Singh JN Manipur Dance Academy ki director P Vilas Singh amadi Art and Culture Department ki deputy director G Dharmadas Sarmana mathang sitna chief guest president amadi guest of honor oina saruk yakhi Bengaluru da pangthokiba National MMA and Striking MMA Championship Inglisingani Kunmathoi da Phanjobam Niranjan Singh na MMA Striking da gold medal loinana MMA da bronze medal laurakre Niranjan Jiribam Kamranga Maning Laikai gi Phanjobam Dinamani Singh amadi Phanjobam Ongbi Pratibha Devi gi anishuba machanupane maki martial art ki khongchat Roshan Irom amadi Avilas Tongjom gi coaching makada Silchar Assam da laiba Kanglasa Martial Arts Academy dagi hauki chahi asigi December 3 tagina 13 fauba Berlin da pangthokadoriba Amateur MMA World Championship da Niranjan India gi mahut senduna sanaragani Manipuri Short Story Society India na sinduna amasung Manipuri Sahitya Parishad Jiribam ga khusamnaraga kunipan suba lebaki oiba wari macha pabgi thoram lagliba December 15 dagina 16 ta Jiribam da pangthoklagane masigi damak reception committee amasu semkhre Protection and Preservation Committee Manipur PPCM na hokiba October 18 ta thokiba press release ki matungina ngarangdagi yengsin khongchat changsinba hokre khongchat asida mahairoi gi kanglup namaksu saruk yakhi ahoba numitta Imphal gi Thangal Kaithel Alugali Ariba Assembly Lambi Hau Kaithel Dharmasala amadi Thobal District ki Thobal Kaithel da dukan phamliba singi pot onanabagi arumba suba sudaba yengba pot ki mamal miyam khangna thethanba mamalda napthok napsin tawba asina chingbane Thobal Kaithel di mic siznaduna consumer gi matangda mitin su pangthoki haina convener L Jayantana thadorokpa cherol amana khangalakle Union Minister for Minority Affairs Mukhtar Abbas Naqvi na COVID number moiduna chahi ani lepraba matung Hajj pilgrimage mathang chahi dagi amuk hauragani haikre ngarang dagi online application thabagi thabaksu haukre Hajj setpagi apply tobagi aroiba numitna inglisingani kuni thoigi January 13 ne online gi kuthangda natraga Hajj mobile app gi kuthangda apply toba yagani hainasu Union Minister asina lauthokhi Elon Musk ki maral mathungi chada anina malemda leriba chaba phangdabagi awaba se kokhanba ngamgani haina UN na handakta haikhiba adugi pakhum piraduna karigumba chaba phangdabagi awaba kokhanabagi chapchaba thorang UN gi makutta leirabade dollar billion taruk pithokani haina malemda khwaidagi ina khunba miyoy asina haikre panba yai Elon na ma ki Tesla stock haujimak yonthoklaga mateng pangwa ngamgani phawba haikhi Aroiba dangasi ki tentakpa maroiba pao khara Meghalaya state ki damag India lengak na World Bank ka dollar million nipugi health project ama khuyek thana khre report matungi na project asidagi Meghalaya gi district tarama thoina kanaba phanglagani ngasidi awang nongpok ta anoba covid case khwaidagi wangba state Mizoram na oidre Assam na oikhre
ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 10,919 ꯐꯪꯈꯤ꯫ 194ꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯦ꯫ पंजाब की हाने की सीएम कैप्टन अमरिंदर सिंह ना कांग्रेस तगी तोकनबगी माकी रिजिग्नेशन चेरोल पिसिलदुना माकी अनोब पार्टी असिगी ममिंग पंजाब लोक कांग्रेस थोलगनी हाइख्रे। समाजवादी पार्टी की सुप्रीमो मदे हाने यूपी की सीएम अखिलेश यादव ना लागलिबा फेब्रुवरी इंग्लिसिंगनी कुनिथोय की उत्तर प्रदेश असेंबली मिखलदा महाक कंटेस्ट तौररोय लाउथोरखरे। आजमगढ़ की एमपी की पार्टी असी राष्ट्रीय लोकदल हाइबदी RLD गा पोल अलायंस तौबगी वाफम फाइनलाइज तौरगनी हाइरे। रीजनल अलायंस सर्विस अमोरिबा फ्लाईबिक ना लाखलिबा नवंबर 3 दगी गुवाहाटी अमदी लीलाबारी की मरक्ता डायरेक्ट फ्लाइट सर्विस हौरगने। काजीरंगा नेशनल पार्क ता ngarangdagi elephant safari hokibagaloina loinana England gi tourist sing park yengba lakpa hokre। commercial cylinder gas ki mamal lupa 263 hengatladuna mamal 2,240 yaukre। railway station singda landagani haina ki halakpagi matangda Uttar Pradesh police na high alert lauthokre। terrorist group Lashkar-e Taiba ki halakpagi cherol ama tharakladuna state asigi railway station 93 पोखाई हनगनी हाइग्री। रेलवे स्टेशन सिंह असिगी मनुंगदा लखनऊ, अयोध्या, कानपुर, वाराणसी, प्रयागराज, सामली अमदी बिजनोर नचिंगबा याउरी। कांग्रेस ना प्रियंकाबु यूपी की सीएम फेस ओइना पुथोकपा पामी हाइना खुर्सितना हाइख्रे। तमिल एक्टर विशालना हंदकता लैखिद्रबा कनाडा एक्टर पुनीत राजकुमारना चथरंबा चैरिटी की थबक खुदिमक महाकना मखा चथरगनी लाउथोखरे। मथंग चहीदगी हौना लैखिद्रबा पुनीत राजकुमारना पुरंबा महिरोय 1,900 की थौदांगसु एक्टर विशालना लौरगनी हाइरे। आंध्र प्रदेश तगी मृणाल कुतेरीना यूजी नीट एग्जाम दा टॉप तौबतनतना मार्क 810 की मनुंगदा 810 फंगदुना मकोकता लाखरे। IT ना अजित पवार की लुपा करोड़ 1,000 की ओइगदबा मरल मथुम अटैच तौखरे। UK ना मोदी की नेट जीरो क्लाइमेट कमिटमेंट थागत फोंदोरखले। मालेमदा कोविड नंबर मोइदुना सीबगी मसिंग मिलियन 5 यौखरे। दिल्ली दा पांगथोकदरिबा अफगान मीटा पाकिस्तान की NSA यावरगने। ऑस्ट्रेलियन लेंगाकना भारत बायोटेक की कोविड वैक्सीन कोवैक्सीन ट्रेवल की ओइना अयाबा पीख्रे। चाइना की सिनोफार्म ना साबा BBIP कोर भीसु अयाबा पीखे। US प्रेसिडेंट जो बाइडेन ना म्यांमार की मिलिट्री हुंताना फाजिंदुना थमलिबा फादोकसिंग थादोकनबा हाइख्रे। अमदी काबुल मिलिट्री हॉस्पिटल दा अनिरक पोखाइबदगी यामद्रबदा मियोय 19 सीख्रे अदुगा 50 ना असोगा पन्नंख्रे। ngasi yana dia Arambai News Guwahati da maithelon gi paw sandok chaba matang solution jaba ga loinana tabiba singbo mukhasu hanna khurumjare।